Hello everyone, maktada ay hirasandra thokpam mayam punamukpo ay channel siga amuka hanna taramna oksari. Ngasi ay na poriba video content sidi mayam sum hype chum khangbiram ngani haina ay sum khanjei. Ado ngasi ay na haijadori basiko. Aikogi myoibagi character amasung myoibagi behavior, myoibagi personality, amasung myoibagi aikogi emotional imbalance, myoibagi challenge seko. Akogi rasi dagi akoina kyam akogi mayam khangba ngamba haiba tare ko aina ahamada ina panjaning mudi aduga akogi asisiga mayam pura ko aidi akoi maru ina akoi meitei masa sing haida meitei community haiba tare ko asi akoi rasi gi matang siga akoi confusion chuba akogi mayam lai ko akoi kadang gyan men ta do ko asi mamangi video da ahanba ai rasi video da aina akoi hayaudre ado ngasi di ai mayam mamut ta na khangna bidamak ko ai ase phajana mayam da aina takja gi haidana amasung mayam da khangan gi haidana ko ai si video si maru ina semjabani ado yengo akoi gi rasi se maru ina confusion churi se aidi kana gumom na kogi sumhaina om lei ko ai gi kano se rasi se Aries oiraga ai rasi se kogi kaina Virgo oiraga kaina oiraga kai damak no ai di da April la pokune aduga kamain taw no ai se kogi English ki koi rasi ga koi pi dena ko koi date adu tena date adu hai ba ko adu kai kai no manadri se hai ba ko mayam da confusion kya sum leramani haina so ina khanjei ko adu duna ngasi aina mayam da asigi potse mari chumna khangna bai damakta aina phajana inchum haijarake adu mayam munna tabiu ase mayam na khangu bu taragadi hadi nakoi na karimbat ai video se tariba myoshing na khangi ba taragadi mayam se sum share to bi haidana asigi potse so ai panjaramge aduna viewers sing matam se kya kana lawda bida ai gi video content se ai haujana ba tawage adubu ai video content se haudu mang da mayam phamda aina ningsing da bai bu mahausan aina haijabdo kana gumba ai channel se nauna lakpiri ba taragadi natraga nauna yengbiri ba taragadi ai channel se like to biramu subscribe to biramu amasung bell icon nambi ba kaubiramu no haina mayam phamda aina thamjaramge amasung share to ba kaubino haidana karima mayam na ai sen ba content se khari khajik channel ba taragadi share to bi kaubiramu no haidana mayam phamda yam ka hana ai ningsing jaramge aduna matam se lawdabida ai content se ai haujarage haidana mayam phamda aina haijari viewers sing hajik akogi rasi gi matang da ko ai haipitang mayam da aham da ai khangno panjaramge rasi se akogi makhan ahum thongna sum khaidoi ko ahan bada akogi sun sign ko mayam su khangni anang kai sun sign no kain hayo ko sun sign ahan bada second da koi moon sign amasung akogi third da akogi name sign haiba ko hara akogi sun sign sina akogi surya rasi ko adaidi moon sign sina akogi chandra rasi ko adaidi ahum sumajana akogi name haibtare koi mingi rashi haibtare ko asi sum semba haibtare si sum akogi kari haibtare khangbangam bata akogi myoi personalism khangbangam ba haibtare aduduna maruoina hamda ai sunshine gi akogi surya si matang se ai hapitang panjaram ko yengo akogi surya si se akogi western system da mokoi se akogi follow to rasa pa haibtare akoina poiba man se akoina poiba tha se masiga follow to rasa pa haibtare asi pochna akogi haiba akoi india da leiba myoi sing sigi asi sena akogi no semba yade ko akoi kunli semba yade amasung akoi kuthi semba yade ko madi man wise da pa keno mane adu second gi sena akogi haiba akogi moon sign akogi chandra rashi ko chandra rashi ga akogi name akogi ming rashi se ko hapechum loina manai ko akoi sum plan to da adu chandra rashi sena kaino da akoi indian gi astrologer myam na vedic astrologer myam na akogi kuthi sem da khangde akoi kunli sem da khangde ko sijna ri base ko asi ke no sini haiba akogi chandra rashi se akoi chandra rashi dagi ni ko lokho ga akoi pramuk semai ba akogi janam kunni kare pramuk semai ba sing se aduni asi gi potse mayam na khangda ba ja da poni aduna akoina follow to usina karamano akogi indian vedic akogi chandra rashi sini ko akogi ko moon sign sai ba tare ko masi sini akoina follow to ribase aduga akogi hari momang da ina hita panjagi daina akogi month wise na asi sina akogi western system da follow to loga akogi semba adugumba myogi prediction ne hai ba tare ko aduna viewers sing asi aina haija dori basidi akogi VRISHAV rashi myoi sing ni aduna VRISHAV rashi myoi sing si makogi aina haija dori basi makogi nature makogi personality makogi behavior makogi lucky color makogi lucky number amasung overall punamak se ai ngasi VRISHAV rashi gi punamak se aina haija dori bani ahan ba point ta VRISHAV rashi myoi sing se ko makoi se shukra na rule tawe ko akogi planet ta haro gana akogi planet koi Venus na rule tawe ba tare ko shukra grah na makoi se rule tawe
hai ba khoi gi VRISHAV rashi akhoi myoi sing se makhoi gi element se earth element ni ko prithvi sin ko makhoi gi element se aduga makhoi gi akhoi gi rashi sign se mayam na hypet sum ubi matam sum khangmani ko makhoi khoi san laba haiba tare natraga khoi laisan gumba haiba tare ko adu makhoi sign je sum mayam sum ubi dak ayum khangmani na asum padningi ado akhoi gi ahan bada khoi na khangdoi ju kaino hai ba khoi gi magi sign je ko haidi san laba natraga khoi laisan je ko magi ahan bada behavior sing se khoi ahan bada khoi khangdok minasi aduna hai ba khoi gi san laba se ko magi character hairu taraga di mark se khoi gi yamna khoi kari haiba tare khoi gi han dagi ipa ipu hak tak tai ko makhoi se yamna kana ba jam supportive oiba adugumba sa makhalam ni ko haibadi makhoi na kana ise kaino mayam sum khangmirangwani support khoi bada yam kanai adidi akhoi gi thai mang da gari ga khoi electric mang da ko adi makhoi se khoi gi block cart kaina haibdu ko akhoi bel gari ka haibdu khoi san gari se ko san gari oina mi gi transport su kya sijanai adidi makhoi se adugi matik haidi kari haiba tare ayuk tagina nungdang bukta akhoi gi sura bukta akhoi gi wada bako adugumba sa makhanam ne adidi adu nantana makhoi se kari haiba tare makhoi gi stamina makhoi gi energy haiba tare ga diko akhoi gi makhoi gi mathakta ko phanak arumba pot ama thogot pataraga su akhoi gi jamna heavy pot ama akhoi gi mathakta thamba taraga su akhoi puhanba taraga su makhoi se awaba haibdo madugumba laigandaba adugumba sani ko aduduna haiba akhoi gi san laba se akhoi gi moi character se hairoga di overall haiba tare jamna akhoi gi mioi bada jamna tengbang oiba jamna helpful oiba adugumba sa makhanamne asigi pot se hajigi haiba magi san laba si character license ji character se ko haiba akhoi gi VRISHAV rashi ko mioi ba sing se su khar sum asigi makhoi gun se makhoi quality se asum yaw ba haiba tare ani suba point ta haiba VRISHAV rashi koi mioi sing se makhoi se yam makhoi gi energy level se yamna high oi ko aduga makhoi yamna challenge pam mioi galle aduna thabak any thabak ta makhoi tawba tamda makhoi yamna excitement oi galle ado thabak thajiki haiba thabak to mana excitement oi haiba pot to adugi thabak to challenging thabak oi bata ba makhoi da khoi gi boring thabak oi pot sing se makhoi kya kanna interest jawan da ba adugo mioi se oi galle aduga VRISHAV rashi khwaidagi akhoi yam thina maru oiba special thing haiba tare ko makhoina tawriba thabak makhoina excitement oina tawriba thabak toga makhoina karimba jamna mathamoi ko akhoi asengba makhogi energy makhogi potential ko akhoi mathawai yauna karimba aduga mana tawriba thabak toga sina ba taragadi ko ai hairamgi rashi punamak tei ko makhoina khwaidagi haidi matik magun leiba adugumba rashi amani haina su ai hairamgi ko kaigino haimatanda makhoina tawriba thabak to mapa chumna natraga akhoi thabak se mamutta natraga akhoi yamthina makhoi energy se use tawraga makhoina pan taw taraga di makhoi gi life ta makhoi success oibada makhoi se kuihauroi amasung kuigande haidana masi point ama ai thamjaramgi aduga amaso ai haijaramge VRISHAV rashi mioi sing ko nakoi sign je karma sign no bull sign ni ko haiba bull haija khoi san laba khangne tra khoi license sign ko yengo bull sign je bull haiba keno se khoi makoi je khasum sawgal yam na khoi sawgal le amasung makoi se khara uncontrol ogali ko aduna haiba VRISHAV rashi mioi singna aina sigi advice am bijang ko nakhoina thabak thawrama tawu matamda nakhoi gi tawriba thabak to fajana channelize to haiba tare ko mapa chumna haji achumba lambiromda nakhoi adugi thabak to tawba taba karimba adugi thabak to karimba nakhoina haji mamai karimba chumhodaba arano maigede hek chakhiba taragadi ko nakhoi gi punsida problem kya su lakani amasung nakhoi gi professional life te su ko asigi kano sa akhoi gi problem se kya create tawrongoni ko aina ai si pot choi haijaram ge haina VRISHAV rashi mioi singda aina si pot che panjaram ge number 3 suba point ta haiba VRISHAV rashi gi mioi sing siga ko aina nakhoi gi motivation oinaba amasung nakhoi gi confident leinaba aina point ko haijaram ko as an example oina ase nakhoi gi Lord Krishna haitare ko khoi Hinduism matu ina ko akhoi gi aina sum akhoi gi religion ji khaido na haijari sing ji ko mayam aina ai content ai video content se tabiri mioi sing se akhoi Hindu dharma ta chatpa misu eramoy akhoi gi maitai gi sana mahi chatpa su yarongoni adoi di akhoi gi panghali ichinaw su yarongoni akhoi gi tribe ichinaw su yarongoni ko
aduna aina kaji kaji oina haibadi akogi religion ni matang sum khar khaido ga aina sum panjari basya asigi da maktani kaino haida akogi maitiron ngangba isinau singchidi akoi maitai ta natamni na ko akogi chingmi su loina ngangnei adadi panghan isinau su ko akoi maitai panghan isinau su loibana mangangna banina aduna maitirna akogi lonje khangba miyoi singchigi mayam pura makta khangna bai damukta haiba tare ko aduduna aina sum khar khar khaidok chaba hai tare hindu adu chatpa adu shastra ja adu chatpa religion chatpa khaidoi cha ado mayam na waro biroina aina sum khanjei ado ai sesiga haji hai ba khogi VRISHAV rashi gi kenogi matang se haji point khogi motivation amsung mokhoi motivation oina ba amsung khoi confident oina ba point ko haijage bcha hinduism ni matungin na khogi Lord Krishna hai ba tare ko Bhagwan Krishna ko Krishna se mark se VRISHAV rashi de ko aduga aikogi kaigino yung akoi Krishna se is a god of kare haba tare koi knowledge ko masi yamna gyan leiba adugumba kaino mani ko isoramni haina mayamna sum thajanai ko aduga ani subodana kogi Shiva Mahadeva ko Ipu Mahadev ko akoi hai tare maki loinariba kogi sun se bel se kogi adusu mai Nandi ko Nandi se Nandi ni ko adudana yung mai combination se akogi ahan bada koi knowledge ko Krishna gi matang na harga koi mai knowledge azoi di akogi Shiva Mahadev ki matang na harga magi akogi thonga phaba ko magi akogi kano action haiba tare ko magi anger haiba tare ko destruction haiba tare ko asi ani sina pullaga asi ani sina pullini haiba koi VRISHAV rashi se ko aduna haiba koi VRISHAV rashi myo sing ji ko makoi de creativity nature sum yauba makoi de talent yauba ko makoi de thona phaba isang thona phaba adugumba talent se kya yauba haiba tare haiba koi combination ani sina akoi pullaga ngasagi oiba adumba rashi makhanam ni ko aduduna asisiga aina sum ponam ka hainin mom sum lei ko kariumba VRISHAV rashi myo sing se nakoibu kariumba koi guidance khazana pibiba mi kariumba leiba taragadi natraga nakoibu guide tawbina mi khangde nakoibu scenery mi khangde nakoida nakoi lambi da ko aphaba lambi koi show tawba mioi khangde ko nakoi kariumba leiba taragadi nakoi supporter ka leiba taragadi nakoi life se ko koi yamna highly success oigani haidana ko sigi ai number 3 suba point ai panjaram ge number 4 suba point ta khogi aina mamang da haijagi bido khogi makhogi element se karamba element no art element ni aina haijagi bido ko haiba khogi VRISHAV rashi myo sing se ko makhoi se ground reality se ko phajana khanglaga khogi chatpa mi oigal ko aduga makhoi se amna stable su oiba amaso makhoi se amna practical su oiba adugu myo oigal le aduduna khogi VRISHAV rashi gi myo sing je kari hai tare yamne attractive oiba haiba tare makhoi se aduna makhoi se khoi kari hai tare malang na tawraga satpa mi ogende ko khogi malang da khogi nchita koi bai par satpa adu mi ogende makhogi element is art ni ko aduna makhoi se khoi kana da boli dra ko aduga matam mahan ba unnecessary thing hai batare ko khoi faltu da khoi matam mahan ba faltu da khogi any manam da khoi focus to se kya pam da mi oi ko ado yung khogi high ba VRISHAV rashi mi sing se ko makhogi ambition se jamna high oi ko ado aduna kari hai tare makhoigi ambition se high obnina high oiba taraga su ko makhoi kari matam da mi on show up to wa pam mi oigande ko makhoi se phana paisa pai ba mi oisanu phana khoi ina kara khun ba mi oisanu ko khogi down to the art hai to khoi ko non dharaga chatpa ko khogi mung hazada ba ko khoi wa launa I paisa pai re kaina khajik pai ra khoi uthok khotok pa adu pam da ba mi oigal le ko haidi matam par makta khogi kari hai tare phana lai la taraga su khoi paisa phana pai taraga su phi achamba ma set laga lai jaba ko jamna khoi simple life khogi adugumba pam ba mi adugum mi sum oigal le number 5 su point ko khogi VRISHAV rashi mi sing se makhoi se makhoi na kari makhoi na hona report to kari mapa chumme haina khoi khangba taraga di ko adu taraga di makhoi na adugi thabak to ga haidi adugi matik concentrate tawga makhoi se hona ba mi so oigal le aduga adugi poto haidi pan makhoi panthung bam yaudri bakta adu mo hona ba kan ba mi se aina VRISHAV rashi da kya aina sum o phang adi phangna je
aduga makoi se akhoi aremda akhoi risk panglo lobo leina ko kana da bada risk lobo se makoi adu pangun mi ogande aduga mi na khoi pangang pangai haire ko adu ma thajagan mo adu mi so ogande habdi makoi je no nonsense person ha bata re ko habdi mi na nganga mi na panga haijalaga asu nakan nakan e haijalaga si tau hai po se adu ma thajagan ba mi ogande ko kaino hada makoi se nasagi ground reality khangba ko adugumba mi so ogan manina viewers sing hajik akhoi gi VRISHAV Rashi gi mi sing ko mayam na mi na khangdaba ko ai makhoi gi aroma pot khra ai haidok charake po ado VRISHAV Rashi myam akhoi lebi myam se ai ngonda warobi no haina ya ham dai panjaram ge makhoi gi ahan bai bu yung VRISHAV Rashi gi akhoi mi sing se makhoi se mina force to ko mina force to ba natraga mina order pi bese ko makhoi kya pangon mi ogan de ko asi kana mi na force to re mina kai ma hai re ma wanda order pi ha matum ko ma hai ne ba nang na hai du su yare ai sum khangi ai su kok jaw je he kai na hai ra kane ba ko adu go mi sum ogal le adaga nongning ba mana ko akhoi gi mayam se kai ma kai dam sakada bum le den tra akhoi ke um taw da le re ko adu du ga hai ba koi VRISHAV Rashi mi sing je ko mi par mana chat kani chat to re thok to re hai matam je ko mokoi adu bokta khoi gi loisan da bai da prepare to ga leita ba hai ba tare ko e the last hour ko e khai to ho ai ai loisan ba lore kan hai ba ko adu man nokning ba kya ko ina VRISHAV Rashi gi mi da aina sum u phang je hai ba tare ani suba point da na akhoi gi VRISHAV Rashi gi mi sing se mokoi se thabagam to ga da bo ore ko thabam to ga da bo tar ga di ko mi on da gi advice se am lo ne ba ko amadagi ma kha phagadra ne ko advice se am lo ba hai ba tare ko adubu thabak se hek tawam dai matam jaro pu matam ko makhoi nga sai miwon dei lo ba khoi advice me am sa ma se pura khoi matum da sal laga khoi nakana ma tham ngane ba aduga magi mamon dei lak pa da madugi pot to ne ba mana taw doi pot se khang ba ado makhoi se khara su khoi khara anam kan ba hai ba tare ko khoi makhoi se khoi flexible organ ma mi organ de hai ba VRISHAV Rashi mi sing se hai ba di khara rigid oi ba hai ba tare ko ling da ba hai ba tare adugum mi so igalle ado kana gum mamna ko magon de advice ka pi dana si ibe manang na tagi ibu manang si magi de chatlu ko si to ka ha pot se ko mak adum ba kya ingen ma mi ken de ko mangna tawge he tar ga di magi mamun da haije ba ko magi nung da ha pot to e nang si ma to ha to magi nung da ha pot to ni mana accept to de mi kya na magi mamai chum thuke khoto ke ha jo ado kya kan na khogi yagan da ba ha ba tare ko mana khali pot to ma do tawdul ba hamba adugo mi sum oigan ba hai tare hai ba VRISHAV Rashi gi mi sing se ahum suba point na akhoi gi VRISHAV Rashi gi mi sing se masa gi mathau ko masana khanga chachaba adugo mi oigal le aduduna makoi se sum khara attitude sum khara legal ko aduna kari hai tare makoi gi mind se katang koi gi socialist ko koi social minded oi ba khara wa le ko ka selective oi ba hai ba tare aduna example ama masa am pijara ke ko ai ma'am da khangna ba hai ba VRISHAV Rashi mi sing se koi gi kana gumba ma akoi gi magna mi ma ga wai suna ga da po se ma mi do sala ko nang kamai tori nang nungai ba kholi ba haina adu nang si mathau ta ba khot pra hai ba do adu pa mi again de ko makoi mathau makoi mathau de khanja ba hai tare kai ma na wai sun ning ba tar ga di ma ina ta la wai sun ba kai kai ye ka hai ba ko adu gum mi sing je ina chum VRISHAV Rashi mi sing jim ka kya ina u phang je si chumra chum da bra hai ba se VRISHAV Rashi khoi mi sing na ingon da comment ta thambira mu hai da si po se point je mai thamjaram gi mari suba point ta hai ba VRISHAV Rashi gi mi sing se makoi se khoi gi music ko akoi adum ba isai ta ba khot ba yamna pamja ba mi so oigalle aduga makoi se amaso khoi gi cha ba khot ba su yamna pamba mi oigalle ai gi experience ina phangna jabada number 5 suba point ta VRISHAV Rashi gi mi sing se makoi wakhanan se yamna fix oi ko makoi na khan gi pot se makoi akoi gi hongan da ba hai ba tare ko amaso khoi wakhan charang da ba adu mi jan fix minded oi ba adu mi sing oi galle amaso makoi gi life se ko akoi jamna high profile da hing ba pam ba mi oi je ko hai di high profile da hai tar ga di akoi gi kari ha ba tare akoi gi afaba yum matik cha ba yum leiba adai di matik cha ba khoi gari ta leiba tar ga su matik cha ba khoi gari leiba adai cha ba doi tar ga su matik cha na khoi ajna sa ba ko adu gum ba pam ba haidi adugumba lifestyle pamba mi sumoy galle aduga makhoi gi life ta relation gi matang da haibu taragi di ko aina mayam da hagi da baibu ko ase mayam ju khangbiu ko nakhoi da karigumba VRISHAV Rashi gi mioi singna nakhoi ga karigumba
tina ba taraga di ko na khoi yam lai bok phabane kai no haida VRISHAV Rashi haiba akhoi myo sing si ko mako asingo VRISHAV Rashi myo sing sia mako si yam selected oi ba ko yam selective oi ba adu ba mi tina ba myo sing amani ko haibadi mana khangaga ko yam munna khangaga mi se tina ba myo sing ni ko adu dona magi relatives oisanu haiba VRISHAV Rashi gi relatives oisanu natraga magi friends or circle oisanu ko amu oi taraga su ko haidi makhoi se haiba myo sing chena awa ana tarabokta akogi mogi end of the up to the end of life haiba tare ko adu bokta kogi mateng pangba ko mateng panga chatpa adu gum sumta thadokta ba adu gum myoi su makhoi se VRISHAV Rashi akoi myoi sing se adu mi su oigalli haidana si point chu ai panjaram ge adu ge duga kana gumba mana VRISHAV Rashi na yamna thajana tinari ba myoi sing marum pang khangde ko makhoi na kari gumba VRISHAV Rashi da ko hoi makhoi na amurak anirak makhoi na karimba akhoi aran mangang haide lie haide they hate lies haiba tare ko haibadi makhoi se akhoi aran ma se pamda ko makhoi na namthak to se pamda ko haide chin thiba pamda ba adu miyoi gali karingumba makhoi VRISHAV Rashi gi miyoi singna haiba mana loinari ba mi sing siga makhonda mawnda aran ba to ba natraga namthak to se makhoi kari khangba taraga di ko yeah totally out of ko from the VRISHAV peoples haida akhoi VRISHAV Rashi gi miyoi sing ni ko akhoi pura totally out of thok pa haiba tare akhoi VRISHAV Rashi gi miyoi sing haidi inada ba mogi light pura lok thoki ba haiba tare adu bu ko VRISHAV Rashi gi miyoi sing ko makhoi se mathamo su yamna phai kaino da makhoi gi aina mamang da haije gi do makhoi se karam planet rule to Venus planet ko Venus planet rule to Shukra khogi grahana akhoi Shukra na rule to miyoi sing ko makhoi gi mathamo se makhoi se kari haiba tare sum phabani na makhoi na mi dana phana mawan nam thak to ba taraga su ko makhoi mathamo da koi neglect to re haiba taraga su ko mi do ma lot no su ma mateng pangwadi ko ma sungtok to e ko asini akhoi gi jamna fajaba akhoi gi haiba akhoi gi VRISHAV Rashi gi miyoi sing ji mathamo sing je hojik akhoi gi VRISHAV Rashi ga haidi akhoi friends oiba yaba kar makhoi khar loina ba yaba ko akhoi tina ba yaba se karam Rashi no haiba se ai haibetang panjarake ahan bada akhoi gi Cancer ko Kark Rashi ani subada Virgo Kanya Rashi ahum subada Scorpio VRISHIK Rashi mari subada Capricorn akhoi Makar Rashi number manga subada akhoi gi Min Rashi Pisces haiba tare Min Rashi haiba tare ko aduga makhoi ga less compatibility hai tare ko makhoi khara tinabada akhoi gi yanabada khara wat pa haiba tare ko adu dana akhoi gi Leo ga amasung Aquarius ka haiba tare akhoi gi Singho Rashi ga akhoi gi Kumbha Rashi ga se ko makhoi ga khara akhoi gi chana phatpa adum wat pa haiba tare asi siga ina mawangda jita haijagi ba akhoi gi makhoi ga khara tinaba yaba kot pa haiba sing do example ai Virgo hai ko nakoina akhoi gi VRISHAV Rashi na Virgo ga haidi khara akhoi gi close oi ba wani ko asi gi post se ai final na ina haiba ngamoi kai gi na ha haiba Virgo gi su ko ma gi su khara khwaidagi hena khara chana ba khonam sum lei ko ma ga loina ba ko adu dana haiba Rashi sing ma ga hek chanai haiba pot sing ja masi ma ai final day ai haija bang kai na da hai VRISHAV Rashi na chana iba suaina Virgo gi su mai su chana bam su le ngoni adu ga VRISHAV Rashi gi sum chana gani haidana ko asi pot se ai sum panjaram gi aroi bada akhoi gi VRISHAV Rashi ga chana ba akhoi gi nung stone haiba tare ko nung haiba tare ko makhoi gi stone chana ma se akhoi gi emerald se ko emerald se makhoi gi chana aduga makhoi gi lucky day ko makhoi gi lucky day se akhoi gi Friday and Monday se ko makhoi gi lucky day ni amasung akhoi gi keno se makhoi gi lucky color haiba tare ga akhoi gi pink amasung green se makhoi gi lucky color ni haina ai aroi bada ina panjaningi aduna viewers sing aina ngasi haijariba akhoi gi VRISHAV Rashi gi miyoi sing gi aina makhoi gi character behavior dagidi mayam hai se mayam ga karimba khajitang VRISHAV Rashi miyoi sing khajitang chana bi oi taragadi ai gi keno se hai ka content je share to bi na koi mayam gi maru pang sing da kana akhoi gi VRISHAV Rashi akhoi gi adu miyoi sing desu ado viewers sing haining badi mayam mi ko ado ngasagi matam se yam sang na haire su mayam na taning oi dra haidana ko aina jam na khoi ten tak taw na sum semje bani ado mayam mafam da so aina haijaga da ba haibo aina semjari ba content sing se aina yam wana mayam gi damakta aina khajitang osu seba taw bangam jaba
ko ngamnabaidamakta ina tawjabani mayamnasu khajikta ngoju kananabaidamukta aduna mayamna share tawbibo kawbinu like tawbibo kawbiganu ko haidana ai mayam phamda arobida ninsing aina nising yari ado viewersing matang asida ngasi content asi ai losinaba tawjarage aduga mathangi episode ta ai rashi amaga muk ai puraga laksage haidana mayam phamda ina haijare. Thank you.